अहानबदा मरु ओइबा पाव इलेक्शन कमीशन ऑफ इंडिया ना लोक सभा इलेक्शन की मतम लाउथोकपदा बीजेपी मणिपुर प्रदेश की माइकैदगी हरावबगा लोइनना थागतबा फोंदोक्रे लमदम मसिदा लमतागी थांगजदा लागी थौरम कंगलागी सनाथोंगदा पांगथोक्रे चुरचानपुरदगी मियोई अनि हेरोइन नंबर 4 गा कोनना मिजोराम की सिक्योरिटी फोर्स ना फारे हाइरी अमदी शांति हंजिलकनबा कांगलुप अनि ना वारी सानबा नतना अतोपा पांबै लेते हाइना होम मिनिस्टर अमित शाह ना फोंदोक्रे खुरुमजरी मामी टीवी न्यूज मीटिंग ताबिरी बसिंबु बेबिता कुंथौजमना तराम नौकजरी पाउ संदुकना पिजरी इलेक्शन कमीशन ऑफ इंडिया ना लोक सभा इलेक्शन की मतम लाउथोकपदा बीजेपी मणिपुर प्रदेश की स्पोक्स पर्सन एम आशीष कुमार ना थादोरकपा चेरोल अमदा हरावबा अमदी थागतबा फोंदोरकली बीजेपी मणिपुर प्रदेश की माइकैदगी इलेक्शन कमीशन ऑफ इंडिया ना लोक सभा इलेक्शन की मतम ऑफिशियली अनाउंस तौरकपदा थागतबा फोंदोरकली लोक सभा इलेक्शन लिसिंगनी कुनमरी की फेस 9 ना अप्रैल 18 हौदुना फेस 8 लक पांगथोकलबा मतुंगदा इलेक्शन रिजल्ट लाक्लिबा जून 3 दा खंगबा ngamlagani हाइरी लेबाग असिगी तुंगी लंबिदा चौखतपा माय पाकनबा होटनबदा लोक सभा इलेक्शन की मतम लेथोकपना मरु एबा थौदांग अमा लौरिबनी इलेक्शन मतम नक्सलकपगा इरोइनना बीजेपी मणिपुर प्रदेश की माइकैदगी मणिपुर अमदी इंडिया मियाम की याइफना बलौखतपा थबक थौरम सिंगदा अमुक हेना अचेतपा फिरेप लौजरी बीजेपी मणिपुर प्रदेश ना थाजब थमजरी मदुदी डेमोक्रेसी हाइबसी पॉलिटिकल सिस्टम खक नतना फंडामेंटल पिलर अमा ओइदुना लेबाग असिगी डेवलपमेंट अमदी नेशनल प्रोग्रेस अमशुनी डेमोक्रेटिक सोसाइटी अमा ओइना लेबाग असिबु होलिस्टिक ग्रोथ प्रॉस्पेरिटी अमदी नेशन बिल्डिंग द सरुक याब फंगबगी मिकुप अदु लेबाग असिगी मियाम द पीरी लाकदोरिबा लोक सभा इलेक्शन असिदा बीजेपी मणिपुर प्रदेश की माइकैदगी लेबाग असिगी प्रजा मियामदा हाइरिबा डेमोक्रेटिक प्रोसेस असिदा सरुक याबियु हाइनसु बीजेपी मणिपुर प्रदेश की माइकैदगी लेबाग मियामदा खंगलकदी लमदम असिदा लमतागी थांगजगी लागी थौरम कंगलागी सनाथोंगदा पांगथोक्रे कंगलागी सनाथोंगदा लाइथौ तौरिबी इमा माइबी यंखोम थागोइना फोंदोखिबदा ngasi laigi laithau tobu matamda thangi maya asi makha makaida olaga tariba sina maram oiraga fata hauti punamak hoithakragani haina faudamki angdo tari se maya se makharo wole adu ukal laipak se irang hogadaba oi nongmai budi khang pai bugi pangan budi kongina samurai na undaya moramidana adugi kutamda amaya di awang wondre makharo fata hauti punamak thanglen khusujidane malem lainunda fataba mayam se lairon san adore haina hejuna ha nangbu tholo o na samro lairo lembi aiti likon pasangai laire nangla tabaya roi haina mama na hairamba wato mama na chakanu chalaro haira mana mama gi khoiramaga chela aga mana khundokda khoi lamong hum hangbajida saroi myam je khundinaramba ai tao nang chathoki no chilok jinjak ta ge ji kai rakta ma changjal मणिपुर की मफम खुदिंगदा लागी थौरम पांगथोकपगुम युमजाव लाइरेंबी इमागी संगलेंदसु पांगथोक्रे लाइनिंग थौसना महिना कुम अमदा लायाम खुंदिनबा यावना लमतागी थांगजा असिबु यामना मरु ओइना लौनरी ताइबंग मियोय अखोइगा अवा अना तारिबा नत्रगा तारकदबा पुमनमक नागथोकपिनबा खुरुमजबा नुमितनी नुमित असिदा लमनोम अहुम फांगबदा लागी थौरम पांगथोकनरी ngasi lamtagi ahanba thangza numit lai pumnamangna chahi kaya mathau tawrubagi pothaba matamni haina launaba amadi lai fataba pumnamakpu khungi wangmada tanthokpani haina launaba numit asina lakpada yumthong khudingdagi angamba lai cheng amadi dakhina kaya puthoknaduna lamnong ahung fangbada lai gi chaktha piduna lai gi oiba thoram pangthoknari
Churachandpurdagi Mioi Ani Heroine number 4 ga konana Mizoramda Security Force na fare hairi. Assam Rifles amadi Special Narcotics Police Station CID gi apunba Security Force ki akhanaba operation amada Aizol gi North Jamavo ki heroin number 4 gram chani ga kunthra taru ka konana Churachandpur district gi masagi chahi kunthra manga suraba ngainu amadi masagi chahi yangkhai nipan suraba B Sarmin thang ko mioi ani phaba ga konana CID Crime Branch ki Special Narcotics Police Station na ain gi oiva thabak lokhatpa haukhre hairi. Santi Hanjilaknaba Kanglup Anina Warisana Banatana Atopa Pambai Late Haina Home Minister Amit Sana Fongdora Kray India Today na Pangthokpa India Today Conclave 2024 gi Thoram Abada Home Minister Amit Sana Manipur Thokliba Irang asi Loisinanaba Kanglup Anigi Mioi Ani Singna Warisana Duna Santi Hanjinanaba Hotnaba Mathautai Hingsana Karigumba Makal Amatagi Kanaba Purakloi Nakal Anina Warisana Bada Central Government na Michang Mikhai Naidana Neutral Mediator Oina Lepkani Haina Fongdo Kibakaloinana Awanong Pobarata Kulai Paiba Singi Irang Nemthakre Santi Leina Chokhat Pagilambida Manglom the Changsilakle How Kibachahi Manga Tarukta Manipur the Su Nong Mata Fauba Ban Blockade Chingba Tokiba Leti Haina Su Fongdo Kre Hairi. पूरे उत्तर पूर्व में नस्ली हिंसा समाप्त हो चुकी है। मणिपुर में भी 6 साल शांति रही, एक भी बंद नहीं था, कर्फ्यू नहीं था, ब्लॉकेड नहीं था, अपहरण नहीं था। दोनों समुदाय एक दूसरे के साथ बैठे बातचीत का प्लेटफॉर्म करे। भारत सरकार मध्यस्थी बनने के लिए तैयार है। हम बिल्कुल पारदर्शिता से न्यूट्रलिटी के साथ मध्यस्थी करेंगे, मुद्दों का समाधान लाएंगे। हिंसा से सबने हट जाना चाहिए। मोदी जी के कहने के बाद बीजेपी में कोई कंफ्यूजन नहीं है। 370 से ज्यादा बीजेपी, 400 से ज्यादा एनडीए। Manipur Police Control Room dagi Thadurok Pacherol Amada Haukiba Pung Kunmari Asida Mafam Karada Kongjang na Chingba Thodo Kara Thokrabasu Mapung Oina Security Force na Laksinduna Thambangamki National Highway 37 Amadi National Highway 2 da Lamdam Masigi Tangai Fadaba Nongmada Changdaba Yadraba Potlampu Bagari Chamago Humputra Nipan Amasung Chaniga Supna ani Hari Balambi Asida Apan Bayawdana Pusilaki Makhatana Poche Pusilagnaba Kudong Tiningai Oba Mafam Kayadasu Security Force na Akan Bachekshin Thorang Lokhatki Manipur gi district pumna makta pamdaba thodok thoktana baginamak punna checkpoint chamaga kunthra tarukta achat awong sing check tawbada chingnaba tamama sung chingda punna miyoi chahunga tara fagatuna wahong pahong chetheki hairi miyamna semjin sajinba video amadi aranba pawda thajabi ganu amasung asengba I paw khangbining labasu mobile number 9233522822 da call tobiraktuna khangbiraba yagani loinana lakhiba kuchu khulai singsu achuba matamda manaknak police station natraga lenga ki security miyoi singda sinabiu hainasu Manipur Police Control Room dagi thadurakpa cherol amada hairi Andaman da leba Man Manipur yauna Manipur gi itihas tamari leinaba mafam sing yengunaba state asigi nupi pawmi singi oiba media tour amangasi Chief Minister N Birena lamthakre Chief Minister gi banglo mamang da lamthakiba aduda Amju gi President Bijoy Kaksing Tabam MLA keba Art and Culture gi Commissioner M Joy DIPR gi Director Charan Jutsu saruk yakhi DIPR gi media makhada All Manipur Working Journalists Union Amju na sinduna Jatkadaba media tour aduda Amju gi thaupuba sing DIPR gi staff ani amadi nupi pawmi sing yauna miyoi kuntrana saruk yakhi hairi lamthabaga mari lenena Chief Minister N Birena haikibada Andamanda Manipur gi athoba sing jail da thamduna awaba kaya mayukna kiba amadi Manipur gi damak kathokpa athoba sing adubu sakhangnaduna India gi Prime Minister amadi Home Minister Man Harenbu Man Manipur haina khanaraba mafam aduda Amju gi member sing chatkani haibasi aduki matik thagali haiki recognition of Mount Harian is Mount Manipur. I think this kind of tour might be the first one. Ahanba, Sumaina, Prime Minister Modi ji, Home Minister Mishaji, Andaman Nicobar, Manipur, a co-wishing relay from Moibu Targa, Mount Harian, Singum, Manipur, historical background, Manipur, Maharajas in the Kakomba. Manipur ki warriors na mariban ushika kambu mayamna mapunchi lem ki bazu ki awapa sacrifice to khangatanda Mount Harian to Mount Manipur and one book
Chahi khudingi pangthokpagum lamtagi thangza numit asida lining thau khagembagi laikolda laigi thoram pangthokre. Hairangoi thongda leiba lining thau khagembagi laikolda pangthokpa lai thogi thoramga mari lenena maitai sana ning thaujana phongdorakpada chahi khudingi lamtagi hanba thangza khudingi chahonga hongnaba ana ye koknaba punsi nungsangnaba chahi khudingi pangthoktuna lakjabadi hariba thoram asida miyamna laktuna hairuk leiruk katpiduna saruk yabiba asi yamna nungaijai thoram asi chahi khudingi lebak miyam gidamak leptana pangthok jagani miyamna su chahi khudingi mateng pangbiyu haina thamlakhi si pangthoi ba gongje pangthoi ji do phage ba na kon di gongje chahi khudingi amta gi am thang je da lebak ki chahong hong na ba na je kan ba se ku thap sama yang chau kan ba sing sang bu na ba lebak ki pangthok jo thoram ni ei khudingi leptar pangthok char bani da kai ki jo lebak me am saru ya pangthok ja thoram sinta lang je ga lebak me am lap ki no me saru ya da ele ka le ka tam ni da ta koi ji to phage ma thau ki mai ki mai ba harau ta ku jo je ei khudingi jo pangthok jo matam da ei khudingi leptar na pangthok ja ga ni da mayam saru ya na lebak ki chahong hong na mai na ba Manipur amadi Nagaland sector gi mityang makhada 69 Battalion Central Reserve Police Force na sinduna Civic Action Program ama pangthokre. Imphal West ki manung chanba Malom Bazar da pangthokpa thoram aduda YW Club ama sangakhi. Thoram asiga mari lenina 69 Battalion CRPF ki Commandant Bajrang Lana phongdokhibada aikhoi ngasi siliba program asigi pandamdi aikhoi masel amaga mateng pangnaduna punna chapminana mathau tai natrabadi kaidonungda society asi chawkhatpa ngamloi pangal kankhatpa ngamloi haikhi Manipur da leiriba miyamgi tungi kannabagi damak toina asigumba program asi pangthokani haikhi जब ये एक रूपरेखा तैयार की गई और मिला कि यहाँ पुलियान जो पाठमा सेवा समिति क्लब है इसका रिनोवेशन करना है डेवलप करना है तब मैंने ये देखा नहीं था उस समय मैं यहाँ नहीं आया था ये पेपर पे मेरे पास आया था और पेपर पे ही आने पे मैंने इस प्रपोजल को आईजी महोदय के समक्ष रखा और आज इस मंच के माध्यम से और हमने ये कार्यक्रम पूरा करने Indian Security Agency NIA na pambaina luchingba UNLF ki kedar fazin khiba adu yaningde makhoibu athubada condition amata thamdana thadorakadabani haina singjangmai gi apunba nupi gi Joint Secretary Thongam Ongbi Inauchana phongdokhre wafam masing asi singjangmai da phangkiba wakat mifam saruk aduna phongdokhibani apunba nupi gi Joint Secretary Thongam Ongbi Inauchana makhatana phongdokhibada kun ngakpa pambaina luchingba UNLF ki ibung sing kari maram gi fari banu haibadu praja miyam da khangan birau suda lainari ba kedarbu hekta faba haibasi maram jadi haike UNLF ki pambaina luchingbagi akoi kun ngakpa yam basing tha gi ba moi ong tha gi ba do moi ta ba phungtok pagi moi se kan disalam ta yang kana tha dok birau moi de e amta pandi ganu kan moi khari basigi manam kari gi no you hai ba ge khodi protest tau jabani suda lainari ba kano amabu kedar amabu ta pasi kedar amabu ha gi dai se maram sa de kupina tam made tum tau ba kina ground on tugai raga tam ba tau badi kaim hai jaba government sina inda government na Manipur government na kaim ta hai jaba aduga aikhoi gi maitai gi na pasing na kano tau badana ground on tugai atu tawi hai raga hajan ba punjan ba tau ba se atuki mati khoi nungai se de Amaromda Yumnam Laikai dasu Indian Security Agency NIA na pambaina luchingba UNLF ki kedar fazin khibadu yaning da phongdoktuna wakat mifam phamkhre wakat mifam masida saruk yakhiba ipom gi advisor khangem mani na phongdokhibada Indian Security Agency NIA na pambaina luchingba UNLF ka peace process amma tawduna agreement sign tawna khraba matungda ikhang khangawdana Army Chief of Staff yauna miyoi ahum NIA na fakhiba asi Malemgi itihasta masina hanba oigani maram maduna amuk hanna tawdana India government da khangan baga ngakpigani maram maduna amuk hanna tawdana India government da khangan bagi matam pambaina lusimba UNLF ki kanguga peace process ama tawdana agreement sign tawnakhaba matungda ikhang khangawdana army chief of staff amaga loinana kedar ahum khak naina khak basi
मालेम जहाज मसीना अहान ओइगनी हाइबसी आइगी माइकेदी थमजगे अदुना मसीगुम्बो पोट असि अइखोइना अमहना तौदनबगिदमक्ता अइखोइ इंडिया गवर्नमेंट की मखादा लैरिबा स्टेट अम ओइना अइखोइ गवर्नमेंट अम ओइना अमहना मखादा तौदनबगिदमक इंडिया गवर्नमेंट खंगनबगी मतम ओइरे हाइबदुनि आइगी माइकेदी थमजनी ngasi government school oja sing tolop pidabagi mayokta khongjang changsin khre sangsin khiba khongjang aduda oja osmi nomai kapam na hai chahi ama fajilaklaba fawbada karimata haidana ngasi fawba leiri oja sing pelaktabadagi kholawasi laujabani oja sing gi right pibiu haiki athubada mityeng changbiduna amadi posting pibidana lakliba tha sigi tolop PBU अखोइना तालिबा डिमांड असि पीदबा तारगदि अकनबो खोंजंग चंगसिनगनी अमदि पेदाम तोगनी हाइना फोंदोखि यारगदी अखोइसे ह्यूमैनिटी ग्राउंड येंगिरगा तोलोक्सु खंबिनबा अक्ता अदगी अखोइगी पोस्ट क्रिएट तोबिनबा तोबियो हाइना अखोइ मयाम 02 से थोचरपने अखोइसे वाबने हेनमले यारगदी अखोइदा अमतंग मियेंग ताबिरगा हंदकी लाइबो वीकसिदा अखोइबो पोस्टिंग पिबिनबा अदगी अखोइगी सैलरी फंगनबा अखोइ एजुकेशन तोबिदा अखोइगी राइट्स तो पिबियो ओजासिंगी दिगिटी ngakna अखोइगी अमतंग येंगियो माइ ngakपियो हाइना अखोइना खरमजरी मयामदा निजरी ओजा मयाम से अखोइ याम India lengaka tangdu leitabagi wari sanariba Manipur gi lalholub ama oiriba pambaina luchingba UNLF ki Chief of Army Sidaba Mapu Elias Thoiba Chief Intelligence ingba amadi kedar amaga puna makhoi humbu NIA na phakibabu yaningdaba phongdoktuna ngasi coordinating committee wangjing amadi wangjing bazar board na sinduna hairok lamkhai wangjing kaithelda miyamna wakat mifam phamkhre Indigenous People Organization of Manipur Ipomgi Thongmi Kaya Sulaktuna Saruk Yakiba Wakat Mifam Aduda Miyamna India government amadi state government anigi thong yaningde Santi Wari Sariba UNLF ki kadar faba yaningde NIA na fakiba UNLF ki luching basing achuba matamda thadokpira uhainasu makhataki Security Agency NIA Pambaina Luchingba UNLF ki kadar fazin kiba adu yaningde makhoibo athubada condition amata yaudana thado uhaiba demand tawraduna ngasi Thawal Kiam Sipai Babu Bazar dasu ima ibel sina wakan mifam phamkhre SSC gi lisingani kuni thoi kulhumdoi gi loba constable GD gi exam haidokpada gyan tadaba thong asi yaningdi haina SSC ki candidate amana ningamdaba phongdokre wafam masing asi Manipur Press Club ta pangthokpa pawgi mifam amada phongdokhibani mahakna makha taraduna haikibada SSC gi lisingani kuni thoi kulhumdoi da thakiba exam ngarang haidorakpada vacancy asi pulapna male candidate ta chonga ga yankhai manga leibada ST da chani ga kunthani thoi candidate khaktamak khalaga tokibasi nungaijade haiki 2022-23 da tawhiba exam sigi final merit list se ngarang thogakre ngarang thoglakiba final merit list da moina thagalayiba result se kamaina tawke haina kansida vacancies pulapna male candidates ki 555 vacancies leibasida only ST there also 232 candidates ST hadan khalaga tokre SC gi vacancy trate leibada Mamang chehigi November thada India lengaka ceasefire deal tawna khiba Manipur gi yawlu pambaina luchingba UNLF ki army chief yawna keder ahum India ki security agency ama oiriba NIA na fazin kiba yaningde makhoi bo athuba matamda condition amata thamdana thadorakadabani haina ngasi ingawrok apunba mara paibina sinduna nongpok ningthok panthoibi laibungda wakat mifam famduna khongjang changsinkhre wakat mifam aduda saruk yakibi ingawrok apunba mara paibi lup ki thongmi M Anita Kobi amana phongdorakhibada India lengaka khud thanakidaba ceasefire deal tawnaduna lairiba UNLF ki pambai ki group ki kedar ahum thasi ki tara humdoida NIA na fazin kiba aikhoina yaningde makhoi athuba matamda thadoraktrabadi akanba khongjang kaya changsingani haiki wakan mifam aduda santi gi wari thugaiganu isu sagat piganu iramdam ngakpagi cherak pibiganu haina iba play card kaya su sijinakhi सरकार
का सु एग्रीमेंट यानग्रब यूएलएफपी इचाउगुम हंतक फागिबजे मसीबोका सरकार करी मरंगी लोहाइबो मरम ममता पीबीदना मसीबोका थंबीबजे को यामथुन याजनिंगे सरकार का सु एग्रीमेंट तौनरगा लेग्रब यूएलएफपी इचासिंजे फारिजे अथुब मतमदा कंडीशन अमता यावगना थादोपियो अखोइना हाइजरिबा मसी तौरिबा पोट असिदा सरकार थबकता अथु थासिगी तरुक्तगी हौना ऑल जिरीबाम स्पोर्ट्स एसोसिएशन AJS ना सिंधुना जिरीबाम हायर सेकेंडरी स्कूल की सानबुंगदा चथरिबा फर्स्ट डिस्ट्रिक्ट लेवल 5A साइड मिनी वॉइस अंडर 13 फुटबॉल टूर्नामेंट लिसिंगनी कुलुमदोय कुनमरी की ngasi सानख्रे सानखिबा क्वार्टर फाइनल लीग मैच की अहानबा मैच ता यावोल क्लब चंपानगर अमदी CKCB चिंगदोंग लेकाई गोल अममम चनदुना ड्रॉ ओइखी अनि सुबह मैच तना आनंद मोये क्लब जिरीगाटना ओरिएंटल क्लब बाबू बराबू गोल मरी अनिदा थोइखी अमदी अहुम सुबह मैच तना CKCA चिंगदोंग लेकाइना KYC कलीनगरबू गोल तरुक अमदा माइथिबा पीखी ngasi मैच सिंग असी अजय सैदर अमदी ग्लोरी गोलमैना कंडक्ट तौखी हयेंगी अहानबा क्वार्टर फाइनल लीग मैच नुंगथेल पुंगनी ताबा मतमदा EYC चंद्रनगर चंद्रपुरा सनराइज क्लब कदामन कलागा सानगनी अनि सुबह मैच नुंगथेल पुंग अहुम ताबा मतमदा CKCB चिंगदोंग लेकाइगा ओरिएंटल क्लब बाबू बरागा सानगनी अहुम सुबह मैच नुंगथेल पुंग मरी ताबा मतमदा यावल क्लब चंपानगरगा अंदमोये क्लब जिरीगाट का सानगनी अरोइबदा मरोइबा पाव अमुका हना पिजे इलेक्शन कमीशन ऑफ इंडिया ना लोकसभा इलेक्शन की मतम नाउथोकपदा बीजेपी मणिपुर प्रदेश की माइकैदिगी हरावबगा लोइनना थागतपा फोंदोखरे लमदम मसिदा लमतागी थांगजगी लाइगी थौरम कंगलागी सनाथोंदा पांगथोखरे चुचानपुरदगी मियोय अनि हेरोइन नंबर 4 गा कोनना मिजोराम दा सिक्योरिटी फोर्स ना फारे हाइरी अमदी शांति हंजिलकनबा कांगरूप अनि न वारी सानबा नतना अतोपा पांबै लेते हाइना होम मिनिस्टर अमित शाह ना फोंदोखरे ngasi gi oinadi Mami TV ne sanjok taba Manipuri pau matang asida losinjari mayambo amuka hana khurumjari।